ꯑꯃꯅ ꯃꯇꯣꯝ ꯊꯣꯛꯈꯤꯕꯗꯣ ꯀꯨꯁꯨꯝ ꯑꯃꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯅ ꯐꯝꯃꯤꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯤꯉꯩ ꯑꯣꯏꯕꯅ ꯎꯍꯧꯔꯦ꯫ ꯅꯨꯄꯥꯗꯨꯅ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤ ꯌꯨꯝ ꯄꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯣꯗꯅ, ꯃꯇꯝꯁꯦ ꯆꯞ ꯆꯥꯔꯦ." ꯀꯨꯁꯨꯝꯅ "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯥꯗ, ꯉꯥꯡꯅꯕꯁꯨꯅꯦ ꯀꯌꯥ ꯌꯥꯗꯕꯁꯤꯗ ꯅꯁꯟꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔ ꯄꯣꯠꯅꯤ. ꯑꯐꯤꯡ ꯇꯧꯕꯁꯤꯗꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯃꯐꯔꯗꯧꯕ. ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯅꯨꯡꯁꯤꯠ ꯑꯃ ꯌꯥꯎꯔꯤ ꯃꯉꯣꯟꯗ. ꯃꯁꯤꯗꯪ ꯁꯦꯝꯗꯣꯛꯂꯕꯗꯤ ꯈꯔꯁꯨ ꯃꯐꯗꯧꯕ. ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯏꯪ ꯇꯏꯪ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤꯕ. ꯑꯗꯨꯅꯦ ꯇꯥꯗ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯃꯥꯟꯗ꯭ꯔꯕꯅꯤ. ꯃꯄꯥꯕꯨꯡꯗꯨꯁꯨ ꯑꯗꯨꯝ ꯏꯪ ꯇꯞꯈꯤꯕꯅꯤ. ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯎꯠꯈꯤꯗ꯭ꯔꯕ. ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯃꯥꯒꯤꯗꯇ ꯈꯟꯕꯗꯅꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ. ꯃꯥꯕꯨ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯧ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ. ꯑꯁꯤꯃꯁꯨ ꯐꯤꯡ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧꯗꯣ ꯏꯐꯤꯡ ꯐꯤꯡꯂꯕꯗꯤ ꯋꯥꯌꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯒ꯭ꯌꯥꯟ ꯐꯅꯌꯥꯝ ꯇꯥꯈꯤꯅꯦ. ꯏꯔꯥꯡ ꯂꯥꯡꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ." ꯀꯨꯁꯨꯝ ꯃꯄꯨꯛꯅꯤꯡ ꯇꯅ ꯅꯧꯖꯔꯛꯂꯦ. "ꯈꯪꯗꯦꯗ ꯇꯥꯗ, ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯔꯦ, ꯉꯥꯡꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯂꯧꯏ, ꯇꯥꯗꯕ ꯇꯧꯗꯦ." "ꯃꯗꯨ ꯂꯧꯔꯤꯕꯗꯨꯃꯗꯤ ꯐꯩ. ꯁꯨꯛꯇꯥ ꯇꯥꯗꯕ ꯌꯥꯝ ꯂꯩꯅꯦ. ꯉꯥꯡꯅꯤꯡ ꯉꯥꯡꯖꯧ, ꯑꯩ ꯊꯣꯛꯄ ꯇꯧꯅꯤ ꯈꯟꯕꯁꯤꯅꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯔꯤꯕꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯊꯑꯣꯏꯅ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯆꯟ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯈꯤ ꯄꯥꯎ ꯐꯪꯕꯗꯒꯤꯅꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯃꯥꯅ ꯐꯪꯂꯤꯕ ꯄꯥꯎꯗꯣ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯈꯣꯡ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯀꯨꯝꯊꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯛꯄꯒ ꯎꯔꯦ ꯃꯈꯣꯏ ꯅꯨꯄꯤ 4-5 ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯆꯤꯡꯅꯅ ꯌꯥꯡꯂꯞ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯎꯔꯛꯏ ꯏꯆꯟꯗꯣ ꯈꯨꯗꯣꯝꯕꯤꯗ ꯈꯦꯠꯇꯠꯄꯒꯤ ꯏ ꯊꯣꯛꯂꯝꯂꯤꯕꯗꯣ꯫ ꯇꯥ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯁꯣꯛꯄꯗꯣ ꯌꯦꯡꯂꯒ ꯍꯪꯉꯤ, "ꯀꯃꯥꯏ ꯇꯧꯔꯤꯅꯣ?" ꯑꯅꯥꯕ ꯈꯥꯡꯂꯤꯕꯅ ꯏꯆꯟꯗꯤ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯍꯨꯠ ꯅꯤꯡꯊꯤꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ "ꯌꯣꯇꯦꯛꯂ ꯆꯩꯇꯦꯛꯂ ꯈꯪꯗꯕ ꯑꯃꯅ ꯈꯦꯠꯇꯠꯂꯤ ꯃꯥꯜꯂꯤ. ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ, ꯃꯥꯅ ꯂꯥꯎꯔꯛꯄꯗꯩ ꯈꯪꯕꯅꯤ." ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯁꯣꯛꯄ ꯈꯣꯡꯗꯣ ꯄꯥꯏꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯣꯏ ꯒꯥꯔꯤ ꯃꯆꯥꯔꯣ ꯑꯆꯧꯕ꯭ꯔꯣ?" "ꯃꯆꯥꯅꯤ." "ꯑꯗꯨꯗꯤ ꯃꯥ ꯑꯩꯅ ꯄꯨꯔꯝꯃꯒꯦ, ꯅꯣꯏ ꯂꯥꯛꯃꯤꯟꯅꯔꯣ, ꯌꯥꯅꯤꯀꯣ?" "ꯌꯥꯅꯤ." ꯏꯆꯟꯅ ꯀꯩꯝꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯉꯛꯁꯝꯗ ꯏꯆꯟꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯥ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯣꯡꯗꯥꯏꯅ ꯏꯆꯟꯕꯨ ꯊꯥꯡꯂꯒ ꯄꯨꯔꯤꯕꯗꯣ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯅꯨꯄꯤ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯅꯗꯤ ꯑꯣꯟꯈꯠꯂꯒ ꯌꯦꯡꯖꯔꯤ ꯑꯃꯨꯛ꯫ ꯆꯥꯅꯩ ꯆꯥꯅꯗꯦ ꯍꯥꯏꯕ ꯌꯥꯗꯦ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯁꯦ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯤꯅ ꯌꯦꯠꯀ ꯑꯣꯏꯒ ꯆꯠꯃꯤꯟꯅꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯔꯕꯗꯤ ꯀꯌꯥꯗ ꯄꯛꯆꯒꯗꯕ꯫ ꯂꯥꯏꯅ ꯁꯦꯝꯕ ꯈꯨꯠꯁꯦꯝꯃꯨ ꯃꯥꯜꯂꯤ꯫ ꯑꯅꯤꯃꯛ ꯊꯣꯏꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯆꯠꯃꯤꯟꯅꯕꯗ꯫ ꯅꯤꯡꯊꯤꯅ ꯐꯝꯍꯟꯕꯤꯔꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇ ꯀꯥꯈꯠꯂꯛꯄꯗ ꯎꯔꯦ ꯑꯁꯣꯛꯄꯗꯣ ꯏ ꯈꯛꯇꯕꯒꯤ ꯏꯆꯟꯒꯤ ꯈꯨꯠꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯣ꯫ ꯅꯣꯡꯗꯥꯏ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯟꯒꯤ ꯈꯣꯡꯗꯣ ꯂꯥꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯊꯥꯡꯒꯠꯂꯣ." "ꯀꯩꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯔꯤ ꯑꯉꯥꯡꯅꯣ, ꯊꯥꯡꯒꯠꯂꯣ." ꯊꯥꯡꯒꯠꯍꯜꯂꯒ ꯃꯥꯒꯤ ꯂꯧꯊꯣꯛꯂꯤꯕ ꯐꯨꯔꯤꯠꯇꯨꯅ ꯑꯁꯣꯛꯄ ꯃꯐꯝꯗꯣ ꯆꯦꯠꯅ ꯌꯦꯠꯁꯤꯟꯕꯤ꯫ ꯑꯅꯥꯕꯗꯣ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯏꯆꯟ ꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯌꯦꯠꯁꯤꯟꯕꯗꯣ ꯂꯣꯏꯔꯗꯨꯅ ꯑꯣꯟꯈꯠꯂꯛꯄꯗ ꯎꯔꯦ ꯏꯆꯟꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯗꯣ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯆꯟꯒꯤ ꯃꯥꯏꯊꯣꯡꯕꯨ ꯑꯃꯨꯛ ꯍꯛꯆꯥꯡ ꯅꯛꯅ ꯎꯕ ꯐꯪꯖꯕꯗ ꯊꯃꯣꯏꯗ ꯃꯄꯥꯜ ꯊꯣꯔꯛꯀꯗꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯕꯗ, "ꯂꯣꯏꯗ꯭ꯔꯤꯕꯣ?" ꯌꯦꯡꯖꯅꯤꯡꯕ ꯎꯅꯤꯡꯕ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯖꯕꯗ ꯉꯝꯗ ꯃꯁꯥꯗꯨ ꯁꯠ ꯍꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯏꯆꯟ ꯇꯥꯍꯟꯗ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯃꯤ, "ꯂꯣꯏꯔꯦ." ꯏꯆꯟꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯐꯨꯔꯤꯠꯅ ꯌꯦꯠꯁꯤꯜꯂꯤꯕ ꯈꯣꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯅꯛꯄ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯏꯆꯟꯒꯤ ꯑꯁꯣꯛꯄꯗ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤ꯫ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯤꯕ ꯅꯔꯁꯇꯨꯅ ꯏꯆꯟꯗ ꯍꯪꯉꯤ, "ꯑꯁꯨꯛ ꯊꯤꯅ ꯈꯦꯠꯇꯠꯂꯤꯁꯤꯕꯨ ꯀꯗꯥꯏ ꯆꯪꯂꯨꯒꯦ? ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯦ." "ꯅꯨꯄꯥꯒꯁꯨ ꯂꯥꯛꯃꯤꯟꯅꯔꯦ, ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯂꯧꯔꯝꯂꯅꯤ ꯈꯪꯂꯦ, ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯏ꯫ ꯔꯤꯄꯣꯔꯇꯔꯅꯤ ꯑꯩ, ꯊꯕꯛ ꯆꯠꯄꯗ ꯈꯦꯠꯇꯠꯄ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯔꯁꯇꯣ ꯌꯥꯝ ꯍꯔꯥꯎꯕ ꯃꯇꯧꯗ,
ꯑꯌꯥ ꯔꯤꯄꯣꯔꯇꯔꯔꯣ ꯃꯥꯅꯤ ꯑꯗꯨꯗꯤ ꯅꯤꯡꯊꯤ ꯈꯪꯕ꯭ꯔꯥ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕꯗꯣ ꯃꯁꯝꯒ ꯇꯦꯟꯅ ꯀꯛꯄꯅꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯈꯪꯉꯦ ꯃꯥꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ ꯆꯨꯝꯃꯦ ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯤ ꯅꯤꯡꯊꯤꯗ ꯑꯩꯈꯣꯏ ꯁꯥꯏꯅꯤ इखट खट मखे हाइदोरक्लिब वाद ताबदा लेप्तुना लेरिबा नोंदाइरेंबदो तोगेबु तौरिपोनी इचनसु लोना खजंगदोई नर्सतुदी खटपा हंदे अदुम नोंदाइरेंबना तोगे तौबदो मासुई अदुना असुम हाइरई नोइ नुपासे यु थकप्रा तोगे तौवे वहाइदुदे इचनगे नोंदाइरेंबगा अमुक्तंग फलप यिंगनी अदुगे इचनदो नर्सतुदा अनसिल्ली कदाइदैनोदा थक्तबनी नर्सतुना सक्सु फजै थक्तबना फैदा ऐसुने निंथि सेनबदा वाई रिपोर्टर हिंचाबी मयामदुना लाखिद्रा खनबदा अनाबे सेबा तौफमगा खंगपोतेदा मसक्सु फजरे मरमसु मोए बस ऐदिने लेफमगा खंगदेबा लोहंगनिंगबनी तौरिसे मागी माओंगदुदा नोंदाइरेंबदो ममित मना चप युमखलबनी नुपीगा कमाई लोहंगनी माना गांगजरिसेना खल्ली नर्सतुना थोख्रबदा अनीदो ने हेक्ताई इचन हगोट के तौबदा खोंग नुंगाई तबै तुगे तौई अदुबो नोंदाइरेंबना गाकपीनगा अनीदो लाकपा खरा हौरे सुम लाकपदा कैथेल मचा अमा थेंगनबदा इचन नोंदाइरेंबदो ओनसले अमता खामो कैनोमता लैखिसे नोंदाइरेंबसु मफम चाबा येंगलगा खामी अदुगा मंगकतो नोंथरक तौना कुमथबा तौदा येंगी अदुगा कै लैदोइनो सिदगे हो लेरमो कुइरोय खोंदो यागद्रो हंगलिबदो खुमलंबा तौदा कुमथख्रे लेरमो हाइरबसु ममितुना इचनबु येंगबदि लेप्ते ngaki matungda amu halaklaga gari da phamlare mensat angang ba ama nongdairem bada pinaga sili salo moja poi to ga leibada nungai thi pirakli ba phre to yenglaga hangai aigiro mani as hairaga leithokre khunam da machin da thamlaga ngasai makhai nongdairem bada moja phorit amaga ni leiribado mana lilakpaduna ichan ge sopare yasan kibana अदुमाई तौखिबदुना इचंदी सावरंगना हंगी पामद्रिरो खोंजेलदो हंगले नोंदाइरेंबसु फटले शिलगलगा खुमी पामे लेसलो अदुदी नुंगाइते दुमाई तौबा होरे लिटके इचंदु सावनिंगले तसेंगना मान हराव हराव लेजरकपदो नुपा माना थौइदबदुदा फ्रितो तंपाकता थमलगा यारे अदुदी इचंगी मतौदो नोंदाइरेबा मंगोंददी नुशीनबगी ओइनबा मसाजतुगा चमानब इहुल फावरने तमने इचनगी तंपाकता लेरिबा फुरित्तो लामलगा लौई इचन सुतु मिन्न लेते फट येंगलगा कैगी लौरिनो ए लिटलनु हाइरो अनीदो अमना अमगी मित्ते येंगने लिटलो हाइरमलगा नाकन ओंथोख्रे नौफेट तौरगा नोंदाइरेंबसु फुरित्तो लिशिल्ली लेटसनबा लोइरबदा मसमदो सेमना पक्सब्रो येंगो इचन सु येंगई येंगु हाइबगिरा नत्रगना माना लेइबा ओइबदुदा नोंदाइरेंबदा पक्सब्रा येंगनिंगबगिरा खंगदे फुरित्तो नोंदाइरेंबगी हक्सांगदा नपखिबदा इचनगी मित्ता यामना फजथोपै खल्ली माना लेइबा मतमदा फजगनी खनखिबदै हेनख्रे मिटकुप्तना नोंदाइबु येंगजे कुइरबगी तुंगदा ngasi अहानबनी मखोय अनि चटमिनबा वरि वताई सानबा ममांग थक्ता गांगना सकनखिबा पोंबा काउथोकनख्रबगुमना अनि अदो अमना अमबो करिसु थोखिदबगुमना लोइनै मसी मसो अंगकपनी नोंदाइरेंबनी काहेना हराउरिबदी इचन लेबीबा फुरित लेपा फंगजबदो मागी मफमददी ख्वाइदगी पामजबा पोसक अमा फंगजबगा चपमानख्रे अंगांगसिंगना अपांबा सानोपोट मखुत्ता पाइबा फंगजबदा हराउबदुगा खेनबा कैसु लेते गाड़ी दो थौबा हौना मचिंदसु हाइरई फरित खनब्याम हई हयेंग वाई सुमाइना फजबा ngakta लेबियोको कैबा कैसु नत्तेदा असुमना मखोय अनि थौदुना लाकपदा इचंदो करी खलुरबनो यालिबा बेगतुदगी कैमरा लौथोकलगा लंबी नाकंदा कापतुना साने सुम सानरंबदै नोंदाइरेंबदा ओनसिलगा फोटो अमा सट कापलुई कापथोकलुरगा ग्यान तारक्तुना कैमरादो तंपाकता सट थम्मी नोंदाइरेंबदी खंगजबा नत्ते इचनना फोटो कापखिबदो हराउरिबनी मादी यामना थौरिबदोगी पन्थोंफम खंगद्रदुना हंगलई
ꯑꯩꯕꯨ ꯀꯗꯥꯏ ꯐꯥꯎ ꯊꯧꯗꯣꯏꯅꯣ ꯀꯩꯁꯨꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯔꯒꯦ ꯖꯄꯥꯟ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯄꯅꯤ ꯀꯩꯗꯧꯕ ꯊꯕꯛ ꯑꯃ ꯂꯩꯕꯅꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯣꯀꯦ ꯂꯝꯊꯨꯡꯐꯝ ꯈꯪꯂꯕꯗ ꯁ꯭ꯄꯤꯗ ꯈꯪꯌꯥꯡ ꯌꯥꯡꯈꯠꯂꯤ ꯑꯅꯤꯗꯨꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯅ ꯅꯨꯡꯁꯤꯒ ꯃꯤꯠꯈꯨꯒꯗꯣ ꯉꯥꯏꯔꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯦꯟꯆꯠ ꯇꯧꯔꯒ ꯏꯆꯟꯕꯨ ꯁꯝꯕꯤꯒꯦ ꯈꯟꯅ ꯂꯥꯛꯆꯩ ꯑꯗꯨꯕꯨ ꯃꯤꯠꯈꯨꯅ ꯍꯥꯟꯈ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯅꯈꯣꯡꯒ ꯁꯦꯛꯑꯗꯦ ꯈꯦꯠꯇꯠꯈ꯭ꯔꯦ ꯊꯕꯛ ꯆꯠꯄꯗ ꯅꯨꯡꯁꯤꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯧꯖꯩ ꯇꯥꯃꯣꯁꯨ ꯌꯥꯎꯔꯛꯂꯤ ꯃꯥ ꯁꯣꯛꯄꯗꯨꯗ ꯁꯨꯝ ꯐꯔꯦꯅꯦ ꯅꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯗ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯝꯒꯦ ꯈꯟꯅ ꯃꯆꯤꯟ ꯀꯥꯡꯒꯦ ꯇꯧꯔꯛꯄꯗ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯈꯥꯝꯈ꯭ꯔꯦ ꯇꯥꯃꯣꯁꯨ ꯉꯥꯏꯍꯥꯛ ꯄꯨꯟꯈꯤꯁꯦ ꯀꯩ ꯀꯥꯏꯒꯦ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯊꯕꯛꯄꯨꯗꯤ ꯉꯁꯤꯗꯤ ꯈꯥꯝꯍꯟꯅꯤꯡꯕ ꯃꯤꯅ ꯈꯥꯝꯂꯛꯇꯕꯗ ꯈꯔ ꯈꯖꯤꯛ ꯈꯟꯖꯥꯟꯅꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗ ꯏꯆꯟꯅꯁꯨ ꯈꯥꯝꯃꯛꯏ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯃꯤꯠꯈꯨꯅ ꯏꯌꯥꯝꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯝ ꯄꯨꯜꯂꯁꯦ ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ ꯐꯣꯇꯣ ꯑꯃꯅꯤ ꯅꯝꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯏꯆꯟꯅ ꯀꯦꯃꯦꯔꯥ ꯄꯨꯊꯣꯛꯄꯗ ꯎꯕꯗ ꯃꯤꯠꯈꯨꯅ ꯀꯦꯃꯦꯔꯥ ꯇꯥꯞ ꯂꯧꯔꯒ ꯑꯇꯩ ꯂꯥꯏꯔꯤ ꯐꯣꯇꯣ ꯀꯥꯞꯄ ꯑꯝꯇ ꯇꯝꯕꯤꯌꯨ ꯑꯩꯅ ꯀꯥꯞꯄ ꯐꯣꯇꯣꯁꯦ ꯐꯖꯧ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯅꯨꯡꯁꯤꯅ ꯃꯈꯣꯡ ꯁꯣꯛꯑꯒ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯅꯪꯍꯧꯔꯣꯏꯗ꯭ꯔꯕ ꯐꯣꯇꯣ ꯀꯥꯞꯄ ꯇꯝꯍꯟꯒꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯗꯤꯖꯦ ꯇꯧꯒꯦꯔꯥ ꯃꯤꯠꯈꯨꯅ ꯁꯤꯌꯥ ꯑꯁꯤ ꯃꯇꯠ ꯈꯤꯇꯪ ꯁꯣꯛꯄꯁꯤꯔꯥ ꯅꯨꯡꯁꯤꯅ ꯅꯪ ꯁꯣꯝꯗ ꯁꯣꯛꯍꯟꯁꯤꯔꯥ ꯑꯗꯨꯒ ꯌꯦꯡꯁꯤꯔꯥ ꯃꯤꯠꯈꯨꯅ ꯃꯥꯅ ꯁꯣꯛꯇꯧ ꯁꯔꯨꯛ ꯑꯩꯅ ꯑꯣꯏꯅ ꯁꯣꯛꯀꯦꯅ ꯂꯩꯕ ꯃꯤꯅꯤ ꯌꯥꯗꯕꯩ ꯋꯥꯅꯤ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯍꯥꯠꯄꯤꯔꯣ ꯋꯥꯍꯩꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯏꯆꯟꯕꯨ ꯆꯩꯅꯥ ꯀꯌꯥ ꯄꯤꯈꯤ ꯃꯤꯠꯈꯨꯅꯗꯤ ꯏꯆꯟꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯂꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯛꯂꯤ ꯏꯆꯟꯅ ꯃꯤ ꯃꯆꯥꯗꯤ ꯑꯩꯒꯤ ꯌꯥꯝ ꯋꯥꯕꯤꯔꯝꯃꯤꯀꯣ ꯃꯤꯠꯈꯨꯅ ꯋꯥꯗ꯭ꯔꯗꯤ ꯅꯪꯅ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤ ꯊꯃꯣꯏꯒꯟ ꯅꯪꯅ ꯀꯔꯤ ꯑꯩꯅ ꯅꯨꯡꯁꯤꯖꯥꯎ ꯈꯪꯉꯦꯗꯅ ꯌꯥꯔꯦ ꯇꯥꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯗꯣꯔꯤ ꯅꯪ ꯑꯅꯤꯗꯨꯅ ꯐꯣꯇೋ ꯀꯥꯞꯄ ꯇꯝꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯂꯩ ꯃꯍꯧꯁꯥꯒꯨꯝꯅ ꯁꯥꯎꯒꯠꯄ ꯐꯤꯡꯒꯠꯄꯁꯨ ꯇꯧꯗꯦ ꯅꯨꯡꯁꯤꯗꯤ ꯑꯗꯨꯃꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯤ ꯇꯥꯛꯄꯤꯕ ꯌꯥꯕ ꯈꯔ ꯇꯥꯛꯄꯤꯔꯕꯗ ꯍꯩꯔꯗ꯭ꯔꯣ ꯍꯩꯇ꯭ꯔꯗꯤ ꯑꯣꯖꯥ ꯑꯐꯕꯅ ꯇꯥꯛꯑꯒꯕꯣ ꯅꯨꯡꯁꯤꯅ ꯃꯅꯤꯄꯨꯔꯅꯤꯀೋ ꯕꯣꯝ ꯕꯟ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯍꯧꯔꯁꯤ ꯃꯤꯠꯈꯨꯅ ꯍꯣꯏ ꯍꯦ ꯐꯣꯇꯣ ꯀꯥꯞꯈꯤꯗꯧ ꯋꯥꯠꯂꯤ ꯅꯨꯡꯁꯤꯅ ꯑꯣ ꯀꯦꯃꯦꯔꯥꯗꯣ ꯅꯪꯅ ꯄꯤꯕꯅꯤꯅ ꯅꯪꯒꯤ ꯐꯣꯇꯣ ꯀꯥꯞꯄꯗ ꯆꯥꯛꯍꯜꯂꯒꯦ ꯁꯤꯅꯤꯅꯦ ꯃꯤꯠꯈꯨꯅ ꯍꯔꯦ ꯑꯩꯗꯤ ꯐꯖꯩ ꯆꯥꯛꯑꯣꯏ ꯑꯊꯤꯕ ꯃꯤ ꯀꯥꯞꯄꯗ ꯆꯥꯛꯇꯧꯕ ꯅꯨꯡꯁꯤꯅ ꯊꯤꯗꯦ ꯃꯤꯠꯇꯕꯨ ꯈꯔ ꯈꯨꯕꯩ ꯋꯥꯅꯤ ꯈꯨꯔꯦ ꯈꯪꯉꯦ ꯑꯩꯁꯨ ꯃꯁꯤꯗ ꯉꯥꯎꯖꯕ ꯕꯥꯔꯩꯗ ꯂꯩꯔꯤꯖꯥꯅꯤ ꯍꯧꯖꯤꯛ ꯁꯔꯖꯔꯤ ꯇꯧꯊꯣꯛꯑꯣꯔꯣ ꯃꯤ ꯄꯣꯇ꯭ꯔꯣꯞ ꯀꯦꯟꯗꯦꯅ ꯇꯧꯕꯤꯕꯅꯤ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯑꯈꯨꯕ ꯃꯤꯠꯇ ꯉꯥꯎꯔꯤꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯅꯨꯄꯥ ꯑꯝꯇ ꯐꯪꯖꯗꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯅꯅꯤ ꯃꯤꯠꯈꯨꯅ ꯍꯥꯏꯃꯜꯂꯤꯀꯣ ꯅꯨꯡꯁꯤ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯎꯔꯣ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯖꯗꯤꯌꯦ ꯅꯪꯀꯣ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯅꯃꯥꯏ ꯀꯥꯏꯔꯗꯧꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯉꯁꯥꯏꯅ ꯅꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯅꯔꯨ ꯀꯣꯛꯑꯝꯃꯅꯤ ꯑꯩ ꯈꯨꯠꯇ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯅꯪꯗꯧꯅ ꯊꯤꯔꯤꯌꯦ ꯍꯣꯏ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯗꯨꯅꯤ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯑꯦꯅꯥꯇꯣꯃꯤꯗꯤꯀꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯩ ꯍꯦꯔꯣ ꯑꯝꯇ ꯀꯨꯝꯒꯦꯕ ꯑꯩꯗꯤ ꯌꯦꯡꯖꯔꯣꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯗꯦ ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯈꯠꯅꯕꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯕꯗ ꯏꯆꯟꯅ ꯈꯥꯝꯗꯣꯛꯏ ꯇꯌꯥꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯩ ꯈꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯁꯨꯝꯅ ꯈꯠꯅꯕ ꯃꯔꯩ ꯌꯦꯠꯅꯕꯗꯤ ꯎꯈꯤꯗ꯭ꯔꯤꯕ ꯇꯥꯈꯤꯗ꯭ꯔꯤꯕꯅꯤꯅ ꯑꯋꯣꯏ ꯇꯥꯡꯒꯤ ꯈꯠꯅꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯨꯕꯅꯤ ꯏꯆꯟꯅ ꯊꯦꯡꯉꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯝ ꯃꯔꯩ ꯇꯧ ꯂꯩ ꯇꯣꯛꯅꯔꯣ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯕ ꯃꯤꯠꯈꯨꯅ ꯂꯦꯝꯕꯤꯔꯦꯗ ꯂꯦꯝꯕꯤ ꯁꯅꯥꯅꯤꯀꯣ ꯅꯨꯡꯁꯤꯅ ꯃꯤꯠꯈꯨ ꯅꯪ ꯉꯁꯤ ꯍꯥꯠꯇꯣꯛꯂꯒꯅꯦ ꯐꯨꯝꯖꯤꯜꯂ ꯊꯝꯃꯝꯅꯤꯀꯣ ꯃꯤꯠꯈꯨꯅ ꯐꯅꯕꯨ ꯐꯩꯅꯦ ꯕꯨꯠ ꯑꯣꯜꯂꯒ ꯅꯪ ꯇꯝꯅꯒꯦ ꯁꯦ ꯏꯆꯟ ꯐꯣꯇꯣ ꯁꯣꯠ ꯍꯧꯔꯁꯦ ꯏꯆꯟꯅ ꯍꯤꯔꯣ ꯃꯥꯜꯍꯜꯂꯨꯀꯣ ꯍꯣꯔꯦꯟ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯩꯕꯤꯔꯛꯀꯦ ꯏꯆꯟꯅ ꯃꯤꯠꯈꯨꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯔꯤ
ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯏꯆꯟꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯟꯖꯩ, ꯅꯪꯒꯤ ꯍꯔꯥꯎꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯣꯏꯀꯣ? ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯈ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯑꯩꯒꯤ ꯏꯇꯧꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ? ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯅꯨꯡꯁꯤꯅ, ꯇꯥꯃꯣ, ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯪꯕꯩ ꯂꯥꯛꯄꯣꯏ? ꯀꯔꯤ ꯑꯍꯥꯎ ꯀꯩꯗꯧꯔꯦ? ꯀꯩ ꯋꯥꯈꯜ ꯈꯟꯕꯤꯔꯤꯅꯣ? ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯇꯥꯃꯣ, ꯏꯆꯟꯒ ꯅꯣꯏ ꯑꯅꯤꯁꯨ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ꯫ ꯌꯥꯔꯅꯤꯗ, ꯅꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯀꯥꯞꯄꯣ꯫ ꯃꯤꯠꯈꯨꯗꯤ ꯄꯨꯛꯆꯝꯅꯤ, ꯃꯉꯣꯟꯗ ꯂꯧ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯌꯦꯡꯂꯒ ꯂꯥꯎꯕꯩ ꯂꯥꯛꯄꯩ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕ ꯀꯥꯞꯄꯨ ꯂꯥꯛꯑꯣ, ꯑꯩ ꯀꯥꯞꯄꯤꯔꯛꯀꯦ꯫ ꯑꯃꯁꯤꯗꯤꯅꯦ ꯐꯣꯇꯣ ꯀꯥꯞꯁꯦ ꯌꯥꯗꯧ ꯅꯨꯄꯤ ꯅꯠꯇꯦ, ꯑꯩꯁꯦ ꯃꯥ ꯌꯦꯛꯅꯕꯅꯤ꯫ ꯅꯨꯡꯁꯤꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯗꯨ ꯈꯪꯕꯅ ꯅꯨꯡꯁꯤꯗ ꯃꯤꯠꯈꯨꯗ ꯄꯩꯅ ꯌꯦꯡꯂꯤ꯫ ꯃꯤꯠꯈꯨꯁꯨ ꯅꯨꯡꯁꯤꯗ ꯃꯃꯥꯏ ꯄꯨꯡꯄꯩ ꯄꯩꯕ ꯃꯀꯩ ꯁꯨꯒꯠꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯌꯥꯝꯕ ꯂꯥꯛꯑꯣꯁꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯌꯥꯝ ꯇꯝꯅ ꯐꯝꯊꯩ, ꯑꯗꯨꯕꯨ ꯃꯥꯅ ꯐꯝꯂꯤꯕꯗꯣ ꯃꯐꯝ ꯆꯥꯗꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯨꯡꯗ ꯍꯥꯏꯔꯞ ꯅꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯗ ꯌꯦꯡꯉꯤ, ꯏꯆꯟꯁꯨ ꯃꯈꯣꯡ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ꯫ ꯑꯅꯤꯗꯣ ꯃꯤꯀꯨꯞꯇꯨꯗ ꯃꯤꯠꯆꯥꯟꯅꯈꯤ꯫ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤꯕ ꯃꯤꯈꯨꯁꯨ ꯃꯤꯀꯨꯞꯇꯨꯗ ꯐꯣꯇꯣ ꯑꯃꯅꯤ ꯁꯠ-ꯁꯠ ꯂꯧꯈꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯨꯡꯁꯤꯗꯤ ꯃꯕꯨꯛꯇ ꯅꯣꯛꯆꯩ꯫ ꯋꯥꯔꯤ ꯈꯪꯂꯨꯕꯅꯔ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯃꯉꯣꯟꯗꯗꯤ꯫ ꯃꯤꯠꯈꯨꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯍꯩꯒꯠꯂꯛꯄꯒꯤ ꯑꯅꯤꯗꯨꯕꯨ ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯍꯜꯂꯒ ꯄꯪꯀꯥꯞꯇ ꯀꯥꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯨꯡꯁꯤꯅ, ꯃꯤꯠꯈꯨ ꯂꯣꯏꯁꯤꯜꯂꯣ, ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯄꯪ꯫ ꯃꯤꯠꯈꯨꯅ, ꯏꯆꯟꯅ ꯀꯧꯕꯗꯤ ꯀꯧꯕꯅꯤ, ꯅꯪꯗꯤ ꯀꯧꯒꯅꯨ ꯑꯄꯪꯗꯣ꯫ ꯑꯩꯅ ꯀꯧꯕꯗꯤ ꯌꯥꯗꯕ? ꯌꯥꯗꯦ, ꯃꯥꯅ ꯀꯧꯖꯕꯗꯤ ꯃꯥ ꯁꯤꯡꯖꯕꯩꯅꯤ, ꯅꯪꯗꯤ ꯑꯩꯒ ꯄꯪꯕ ꯃꯥꯟꯅꯩꯗꯨꯗꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯀꯅꯨꯀꯣ, ꯁꯥꯎꯒꯦ ꯇꯧꯔꯛꯏ꯫ ꯑꯁ ꯃꯔꯩ ꯍꯧꯔꯛꯀꯅꯣ, ꯃꯇꯝꯁꯦ ꯌꯧꯔꯦ ꯍꯥꯏꯕ꯫ ꯌꯧꯖꯁꯅꯨ ꯀꯩꯗꯧꯒꯦ, ꯒꯥꯔꯤ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯃꯝꯃꯗꯤ ꯀꯃꯥꯏꯅ ꯑꯩ ꯌꯨꯝ ꯆꯪꯗꯣꯔꯤꯒꯦ? ꯅꯪ ꯑꯩ ꯆꯦꯟꯕ ꯉꯝꯒꯗ꯭ꯔꯣ? ꯉꯝꯖꯔꯣꯏ, ꯏꯆꯟ ꯑꯣꯏꯔꯗꯤ ꯉꯝꯗꯧꯕ꯫ ꯋꯥꯍꯩꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯊꯃꯣꯏꯗ ꯙꯛ ꯄꯥꯜꯂꯤ꯫ ꯅꯨꯡꯁꯤꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯃꯤꯠꯈꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯦꯟ ꯉꯝꯖꯔꯣꯏ ꯏꯋꯥꯒ ꯀꯥꯏꯅꯕ ꯀꯣ꯫ ꯏꯆꯟꯅ, ꯅꯣꯏ ꯑꯅꯤꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯨꯡꯁꯤꯅ, ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯅꯦ, ꯄꯨꯡꯁꯦ ꯌꯦꯡꯉꯗꯤ ꯃꯝꯇꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯄꯪ, ꯅꯪ ꯌꯨꯝꯗꯅꯦ ꯂꯦꯝꯅ ꯍꯥꯏꯗꯈ꯭ꯔꯣ, ꯑꯩꯗꯤ ꯏꯆꯟ ꯍꯣꯏꯗ ꯂꯩꯖꯍꯧꯔꯒꯦ꯫ ꯑꯩꯁꯨ ꯂꯩꯅꯤ ꯑꯗꯨꯗꯤ, ꯅꯪ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ꯫ ꯅꯨꯡꯁꯤꯒ ꯏꯆꯟꯒ ꯄꯨꯟꯅ ꯃꯤꯠꯈꯨꯗ ꯃꯤꯠ ꯂꯥꯎꯊꯣꯛꯑ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯤꯠꯈꯨꯅ, ꯀꯩ ꯈꯨꯌꯦꯡꯅꯣ, ꯆꯥꯔꯒꯦ ꯍꯥꯏꯔꯣ? ꯅꯨꯡꯁꯤꯅ, ꯇꯥꯃꯣ ꯆꯧꯅꯅꯦ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯤꯡꯒꯥꯏꯕꯥꯛꯅ ꯀꯟꯊꯠꯍꯜꯂꯨꯔ ꯅꯪ꯫ ꯏꯆꯟꯅ, ꯅꯪ ꯑꯗꯨ ꯌꯧꯔꯛꯑꯗꯤꯅꯦ ꯃꯑꯣꯡ ꯇꯥꯔꯔꯣꯏꯀꯣ꯫ ꯅꯨꯡꯁꯤꯅ, ꯑꯗꯨꯅꯤ ꯖꯨꯠꯃꯦꯟ ꯆꯥꯛ ꯑꯝꯇ ꯉꯥꯡꯗꯦꯕ꯫ ꯃꯤꯠꯈꯨꯅ, ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯁꯤ ꯑꯣꯈꯥꯛꯅꯁꯨ ꯄꯥꯟꯅꯈ꯭ꯔꯦꯗ ꯂꯥꯏꯃ, ꯅꯪꯅ ꯏꯆꯟ ꯄꯥꯟꯅꯕꯗꯤ ꯌꯥꯕ꯭ꯔꯥ? ꯃꯤꯠꯈꯨꯅ, ꯑꯩꯒꯤꯗꯤ ꯃꯔꯝ ꯂꯩꯕꯩ ꯄꯥꯟꯅꯖꯕ ꯈꯪꯉꯦꯗꯅ, ꯑꯩꯁꯨ ꯃꯔꯝ ꯂꯩꯕꯩ ꯄꯥꯟꯅꯔꯤꯕ ꯈꯪꯉꯦꯗꯅ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯀꯟꯅ ꯁꯪꯒꯠꯅꯔꯛꯄꯗ ꯏꯆꯟ ꯑꯃꯨꯛ ꯈꯥꯝꯗꯣꯔꯛꯏ꯫ ꯑꯁ ꯃꯤꯠꯈꯨ, ꯌꯥꯔꯦ ꯇꯣꯛꯑꯣꯕ, ꯃꯇꯝꯁꯦ ꯌꯧꯔꯦꯕ, ꯏꯃꯥꯗꯣ ꯄꯥꯈꯠꯂꯝꯃꯅꯤ꯫ ꯀꯥꯔꯟ ꯇꯥꯔꯤꯕ ꯃꯤꯠꯈꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯗꯣ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯥꯈꯤꯕꯗꯤ ꯃꯤꯠꯈꯨꯒꯤ ꯃꯃꯥꯗ ꯏꯆꯟꯅ ꯏꯃꯥ ꯀꯧꯕꯗꯣ ꯑꯗꯨꯈꯛꯅꯤ꯫ ꯃꯕꯨꯛꯇ ꯈꯜꯂꯤ, ꯑꯩꯒꯤ ꯏꯃꯥꯗꯅ ꯏꯅꯦꯁꯤ ꯀꯧꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗꯅ ꯏꯃꯥ ꯀꯧꯕ꯫ ꯏꯆꯟꯅ ꯉꯥꯡꯈꯤꯕ ꯋꯥꯗꯣ ꯃꯤꯠꯈꯨꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯇꯣ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯍꯥꯏꯌꯨꯗꯅ, ꯂꯋꯥꯏ ꯂꯨꯁꯝꯗ ꯇꯥꯞ ꯇꯥꯞ ꯂꯥꯛꯄꯗꯣ ꯇꯧꯒꯅꯣꯕ꯫ ꯅꯨꯡꯁꯤꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯗꯨ ꯈꯪꯕꯅ ꯑꯃꯗꯨꯁꯨ ꯁꯨꯛꯇꯣꯛꯂ ꯍꯥꯏꯔꯛꯏ꯫ ꯁꯛꯇꯥ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ, ꯆꯠꯊꯣꯛꯑꯥꯗ꯫ ꯅꯪꯗꯤ ꯐꯖꯔꯦꯗꯅ, ꯅꯆꯤꯟꯃꯛꯀꯤ ꯃꯇꯥꯅꯦ꯫ ꯅꯪꯗꯤ ꯀꯜꯂꯛꯑꯝꯒꯅꯤꯌꯦ ꯐꯪꯖꯗꯕꯅꯤꯅ ꯀꯣꯟꯅꯦ꯫ ꯑꯝꯇꯕꯨ ꯅꯣꯛꯀꯦꯅꯦꯍꯦ, ꯀꯜꯂꯛꯆꯩꯌꯦ, ꯌꯥꯝ ꯊꯤ ꯀꯜꯂꯛꯆꯕꯗꯣ, ꯍꯣ ꯀꯜꯂꯛꯆꯔꯦ꯫ ꯏꯆꯟꯅ ꯃꯤꯠꯈꯨꯒꯤ ꯅꯪꯒꯜꯗ ꯏꯟꯕꯩ ꯐꯨꯕꯩ ꯇꯧꯔꯒ, ꯆꯠꯂꯣ ꯑꯝꯇ, ꯃꯇꯝꯁꯦ ꯌꯧꯔꯦ꯫ ꯆꯠꯀꯦꯍꯦ ꯅꯪꯕꯨꯁꯨ, ꯌꯨꯝ ꯌꯧꯕꯒꯅꯦ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯤꯀꯣ, ꯄꯥꯏꯔꯛꯇ ꯌꯥꯔꯣꯏ꯫ ꯄꯥꯏꯔꯛꯀꯅꯤꯅꯦ꯫
Mitkuna chhatkrabada ichanga nungsigado nongdairambagi garida tonglaga lai. Anido pulap maning tongi khara thoraklaga nongdaina noini kai lehoni. Ichanna nungsigi makut paisali adoga kaithelda ensang napi khara lairukidoini. Nongdairambagi ichanga makhoi ani yam koinare hanagumna wa dongdong ngangnadre. Khamuk tongnare mikupsidasu mangai ngangphom thokpa khumam thokpade henba mata ngangnade. Nungsisu ichanna oidaba ngangbadogi suktak yengi. Adubu magi mitingdo ichanna na thaiduna leiki. Nupi anido kaithelda thanamlaga chatlamdai mikupta nongdairemba ichanba muktang huran miting ni yenglambado nungsina uhauki upam su thokpani anido bu jackson yengshinduna leirabani. Nongdairemba chatkrabada nungsina kari laikidoino lairohe aduga oidaba ngangi kaigi matong mandana yam hairamena ho matang matamnani khara su haitaba yarakte.